हाइरिबा दुगुम्बा विलेज की चिप अमा को याउना दायित्व याम लेना थम तौखिबा दुगुम्बा मियोय खरा दुदि ngasi फाबा ngamdribako अनिसी याम हाथुना फारे हैना फगलाइसिना ताकपदि ngarang na hana honorable chief minister si kano chalui ko kano to khogi mauda ko mau chalui mau chipata chanapati da UNC leader me unrai ko unar kuma tamda ajit lai blockade si ban blockade lai blockade tawri si handuk pi yu haina government sa to approach tawen hai UNC na madu handuk pi ya kiroi justice phangri ba na chapta state law lai na paper to phone ko moina sanar ko ta daga su paper da dum phone opportunity ko hajari si ko ai targa di sagi area si da khoina tagai fadana ngasagi adudi UNC na natragana lairiba tangkhungi or nagagi sinawsina pamiba demand ji phangnam hona matamda ikoi complete khra mioi khra phadabadi yadre phare hairagadi ko hairiba moina tawriba banan blockade si handokiba handona nabi macha bo hinbasu yai khalakanda tangai fadan thawaina phadadana pharibra question ni ko khangni se sai ga si khoina government gi khitang mabukchen sengdaba natragana center secretary forcing khitang mabukchen sengdaba erena si ekhoina ngasi si palai ji kagino hai taragadi ko lirin ekhoina mamangda yengba yaba si ekhoina mamangda yengba yaba si nagagi mioi taruk hat khibagi matang se ko yam chawba nuaitaba dugumba hedi thuloma loina na ekhoi miyamna piranda poram oire ko adugi posagi phangna ba thirku matamda koi manam phadna khangba well trained tawba dugumba hui dog sina dana sai koi thi re coming operation tawna kotna wadi am tawre ko adubu suspicious hai dare chu chingna ba natragana oi miyam ni mamangda kayo pot khra haidorok pa natragana ko chidi loina muk chumdraga su miyam na ningphung ngana ko wai se something there ko khra di ko adi posa ama manam namdana manam mama phaudana manam mama laena ta hagdom na tiba ko adana sai kari ko posa ama moido hale hat khre moido hala hatu thamre ga hena ningphung ngana ko wa mayam si ekhoi ka hani adum khangin na miyam na ko adugi martu da mogi kuki gi moi tara mari nagai khut leibaduma adugi khut leibadugi oi photo yenga kan na kai dawre ekhoi mogi asiba taruk se in timely puthok ta thamme ko aduga then sum naina se ko dage da to pa mayama nakan dagi aphau bari ma mayama angam tho mayama na kai da na fala mayam hajin na ko khoina ta ba di home minister yaudana du yaudana mayam haini ko thado ko khoto ko thador ke haina bele adudi madu daita logi kangu su ko question hang bele ko kuki gi moi tara mari thadok pa ko nagagi moi tar thadok pa haina yana masu yae ko natra adu adugi interest ta moi kuki gi moi tara mari du nagagi sinawsuna hingna thadok pi dai he thadok pa ga nwan baga dead body taruk tu phange haina mu claim tori ne government na ko adun ta ko di am chaw conspiracy numit aduk sang matam du hui sina dana hongong sina dana kai sina dana nongsa sina dana manam akan man namba apha mayam central security force mayam thamdana chingnu manung pakta na coming operation to thib kana di phangdraga kuki gi moi tara mari hek thadok gi nongan baga dead body ko na moi taruk phangen na haibse sina ta ko di conspiracy am dum leiba loktu na ba potama ko potama dum leiba haibse kuching na ba leiba ko aduna hasu mangai adumaina adugo mayam nu thengkhang na chingna dara labani na hasu mangai ban blockade to bosi honorable chief minister masamang na haktheng na UNC unadana ban blockade handok piu and haire natra adagi UNC na madu yaning da bagi kano ma thame haji sitai phadana adudi mi phare hairagadi no handok turi bribe question la khre ko adi phare hairagadi simi ani phare handok piu har ko su yari government ko aita gadi phare ba ani se kamai to ani no ha ba ji question sai ne nang khar lei ko adu bude na mana oi any community oi ning boy sunu maran ni matungi na mi hat pa crime to do chena ba do khoi kan to do di khoi hajer oi adu crime to ri posak tu karam ma khani crime ha ba do khoi yong changi natra rajik lei ba ni si suk sang ba ko unna ba yadra ba thengna ba yadra ba ko adu bo mogi community ko ki gi adu gum ba ningon ma ya ma khoi mai te gi da mayum pa la lei ba ma ya ma khoi dum som area khang ba lei ko moi sinu di lai kai na phajna protect to bi dana adum chat ki harana chat khiba chat loi haragana adum phajna gyan tan lengdar leiba aduna sana adugum ba sagi informer oi da khota mayam ko hana ga phajna protect to thamaju mayam yauri khoi di ko ado ai khoi gi nupi natra ai khoi gi nipa mogi nupi lawru ba tra mogi nipa da mayum pa leiba kamus nu di matam khoi mamang da di hingna am da thamgi dre ba ko ek ta leiram ba ba da dum tana kathape ori khoi ure kui dana ai hayaj ninga na handa
sigi problem thok ngai mang dengan hangi wari ni ko ngana wari ha se tian ma tong wari ni